ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯂꯝꯕꯅꯦ. ꯆꯥꯛ ꯆꯥꯔꯕꯣ ꯗꯗꯥ? ꯉꯥꯟꯕ ꯃꯈꯥ ꯇꯥꯅ ꯆꯥꯔꯦ. ꯆꯥꯛ ꯇꯣꯛꯄꯒ ꯅꯪꯉꯣꯟꯗ ꯀꯣꯜ ꯍꯦꯛꯇ ꯇꯧꯔꯛꯂꯕ. ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ ꯗꯗꯥ, ꯑꯩ ꯗꯗꯥꯗ ꯋꯥ ꯑꯃ ꯍꯪꯒꯦꯅ. ꯋꯥ ꯑꯃ ꯅꯠꯇꯦ, ꯃꯌꯥꯝ ꯍꯪꯉꯣ. ꯗꯗꯥ, ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯉꯥꯟꯕ ꯅꯣꯛꯂꯒ ꯑꯗꯨꯔꯣ ꯅꯪꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯁꯦ? ꯑꯁꯤꯕꯨ ꯋꯥꯅꯦ. ꯂꯥꯡꯂꯦꯟ, ꯗꯗꯥꯅ ꯅꯪꯁꯦ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕ? ꯉꯁꯤ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯐꯪꯂꯝꯃꯣꯏ. ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯡꯒꯜꯒꯤ ꯁꯛꯇꯤ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯐꯥꯎꯕ ꯄꯤꯕ ꯉꯝꯂꯝꯒꯗꯕꯅꯤ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯄꯤꯕ ꯉꯝꯒꯅꯤ. ꯗꯗꯥ, ꯅꯪꯁꯦ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ, ꯊꯋꯥꯏꯅꯦ. ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯑꯦ, ꯀꯩꯅꯣ ꯀꯞꯄꯤꯔꯣ? ꯀꯞꯇꯦ. ꯆꯤꯟꯊꯤꯒꯅꯨ ꯂꯥꯡꯂꯦꯟ. ꯍꯥꯏꯌꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯀꯞꯇꯦ ꯗꯗꯥ. ꯗꯗꯥꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ, ꯑꯩꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯕ, ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯦ, ꯍꯔꯥꯎꯕꯒꯤꯅꯦ. ꯑꯗꯨꯒ ꯅꯪ ꯗꯗꯥꯗ ꯀꯞꯇꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ? ꯂꯥꯡꯂꯦꯟ, ꯅꯪꯅ ꯗꯗꯥꯗ ꯋꯥ ꯀꯌꯥ ꯂꯣꯜꯂꯕꯁꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ. ꯑꯗꯨꯒ ꯃꯇꯨꯡꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨꯀꯣ. ꯃꯔꯝꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯄꯥꯝꯗꯦ. ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ, ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯅ ꯇꯥꯟꯅꯒꯗꯕꯅꯤ. ꯅꯪꯅ ꯍꯔꯥꯎꯕ, ꯑꯩꯅ ꯍꯔꯥꯎꯕ. ꯅꯪꯅ ꯀꯞꯄ, ꯑꯩꯅ ꯀꯞꯄ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯐꯝꯗꯗꯤ. ꯗꯗꯥ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯍꯩꯃꯥ, ꯀꯅꯥꯝꯇ ꯎꯗꯦꯅꯦ, ꯃꯤꯒ ꯑꯝꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯕꯦꯝꯃ, ꯆꯥꯇꯣꯝꯕꯤ! ꯃꯦꯝꯆꯥ ꯃꯈꯣꯜꯗꯨ ꯈꯔ ꯀꯂꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯁꯨꯃꯥꯡꯗꯒꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ. ꯏꯃꯥ, ꯏꯃꯥ ꯂꯥꯛꯏꯌꯦ. ꯆꯪꯉꯣ ꯏꯃꯥ, ꯀꯅꯥꯒ ꯂꯥꯛꯀꯦ ꯏꯃꯥ? ꯃꯦꯝꯆꯥ ꯅꯣꯛꯂꯒ ꯃꯅꯤꯡꯒꯤ ꯅꯥꯎꯕꯗ ꯊꯤꯜꯍꯜꯂꯛꯄꯅꯦ. ꯆꯠꯈ꯭ꯔꯕꯣ ꯃꯥꯗꯤ ꯏꯃꯥ? ꯊꯕꯛ ꯂꯩꯍꯧꯋꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯃꯟꯗꯅ ꯏꯆꯥꯗ ꯄꯥꯎꯒꯁꯦ ꯑꯃꯠꯇ ꯈꯪꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ, ꯆꯪꯂꯛꯑꯣ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯞꯅ ꯍꯟꯈ꯭ꯔꯣꯀꯣ ꯏꯃꯥ. ꯑꯗꯣ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯏꯌꯥꯁꯨ ꯎꯗꯦ. ꯑꯝꯇ ꯂꯩꯇꯤꯌꯦ ꯏꯃꯥ, ꯊꯕꯛ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ. ꯗꯗꯥꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯇ ꯊꯣꯛꯎꯒꯦꯅ ꯆꯠꯈꯤꯕꯅꯦ. ꯐꯔꯦ ꯐꯔꯦ, ꯏꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯝꯕꯤꯗꯒꯤ ꯂꯩꯁꯤꯜꯂꯛꯄꯅꯦ. ꯏꯃꯥꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯉꯥꯜꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ. ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯆꯪꯂꯛꯂꯒ, ꯏꯃꯥ. ꯏꯕꯨꯡꯉꯣ, ꯏꯃꯥ ꯂꯥꯛꯑꯝꯃꯤꯕꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯎꯕꯅꯦ ꯏꯃꯥ. ꯃꯉꯥꯜ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯆꯥꯛ ꯏꯁꯤꯡꯒ ꯊꯥꯡꯒꯠꯈ꯭ꯔꯖꯥꯠꯂꯥ? ꯏꯃꯥ ꯂꯥꯛꯄꯒꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯃ ꯆꯥꯁꯤ. ꯅꯆꯥ ꯂꯩꯔꯨꯒꯦ. ꯌꯥꯔꯦꯗ, ꯑꯍꯥꯎꯕ ꯆꯥꯗ꯭ꯔꯕꯁꯨ ꯏꯌꯥꯒ ꯏꯆꯥꯒꯅ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯈꯣꯏꯁꯦꯟ ꯇꯤꯟꯅꯅꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯝꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ. ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯏꯃꯥ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯣ. ꯅꯆꯥ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯔꯨꯒꯦ. ꯌꯥꯔꯦꯗ. ꯃꯉꯥꯜ ꯅꯣꯛꯂꯒ ꯌꯥꯗꯦ ꯏꯃꯥ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯦꯝꯆꯥꯁꯨ ꯂꯩꯁꯅꯥꯒꯤ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯀꯤꯆꯟꯂꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯏ. ꯆꯥꯇꯣꯝꯕꯤ, ꯏꯌꯥꯁꯤ ꯌꯥꯝ ꯐꯩꯅꯦ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯂꯩꯁꯅꯥ ꯀꯤꯆꯟꯗ ꯃꯃꯥꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯂꯤꯕꯅꯤ. ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ, ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯃꯥ? ꯃꯦꯝꯆꯥ ꯅꯣꯛꯂꯒ, ꯏꯌꯥ ꯅꯨꯄꯥꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯇꯞꯈ꯭ꯔꯦ. ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ. ꯏꯌꯥꯗꯨꯅꯅꯦ ꯉꯥ ꯂꯩꯔꯨꯅꯤꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯒꯤꯅꯦ ꯏꯃꯥꯅ ꯍꯔꯥꯎꯔꯤꯕ. ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ. ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ. ꯂꯩꯁꯅꯥ ꯋꯥꯗꯤ ꯉꯥꯡꯗꯦ. ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ. ꯅꯥꯀꯟ ꯑꯃꯗꯅ ꯂꯩꯁꯅꯥ ꯃꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤ ꯃꯁꯥꯗ ꯇꯁꯦꯡꯅ ꯊꯥꯖꯕꯗꯤ ꯄꯣꯛꯇꯦ. ꯃꯔꯝꯗꯤ ꯃꯉꯥꯜꯅ ꯃꯃꯥ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯇꯧꯔꯝꯕꯅꯤ ꯈꯜꯂꯤ꯫
ꯉꯥꯟꯕ ꯃꯥꯒꯤ ꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯉꯛꯇꯨꯁꯨ ꯈꯔ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯒꯤ ꯗ꯭ꯔꯋꯥꯔ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯐꯪꯉꯣꯏꯗꯕꯅꯤ, ꯊꯤꯔꯗꯤ ꯁꯨꯡꯐꯪ ꯐꯪꯉꯣꯏꯗꯕꯅꯤ, ꯀꯔꯥꯏꯗꯕꯨ ꯊꯝꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯕꯨ꯫ ꯉꯥꯟꯊꯣꯏ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ? ꯄꯣꯠ ꯑꯃ ꯁꯨꯝ ꯊꯤꯔꯝꯕꯅꯦ ꯏꯃꯥ, ꯃꯔꯨ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯣꯍꯣ, ꯑꯩꯗꯤ ꯀꯔꯤ ꯇꯧꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯐꯔꯦ ꯑꯗꯨꯏꯗꯤ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯔꯖꯦꯅꯅꯦ ꯀꯧꯕ ꯂꯥꯛꯄꯅꯦ꯫ ꯂꯥꯛꯑꯣꯀꯣ, ꯏꯃꯥ ꯀꯨꯝꯃꯝꯃꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯉꯥꯟꯊꯣꯏ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗ ꯉꯥꯟꯕꯅ ꯃꯥꯒꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯄꯣꯠ ꯆꯩ ꯈꯔ ꯀꯣꯏꯆꯥꯏ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯊꯤꯔꯤꯕꯗꯨ꯫ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ, ꯅꯍꯥꯟꯗ ꯂꯩꯔꯛꯇ ꯉꯥꯏꯔꯤꯕꯅꯦꯕ ꯑꯩꯕꯨ ꯃꯗꯨꯒꯤ ꯔꯤꯡꯗꯨꯕꯨ ꯀꯗꯥꯏꯗ? ꯑꯁꯨꯝꯅ ꯀꯥꯗꯨ ꯄꯨꯡꯑꯣꯠꯇ ꯑꯣꯠꯇꯨꯅ ꯔꯤꯡꯗꯨꯕꯨ ꯐꯪꯅꯕ ꯊꯤꯔꯤ ꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯠ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯊꯝꯂꯤꯕ ꯔꯦꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯂꯒ ꯔꯦꯛ ꯑꯗꯨꯒꯤ ꯀꯥꯈꯜꯁꯤꯡꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯊꯤꯕꯗ ꯉꯥꯟꯕ ꯍꯧꯖꯤꯛꯇꯤ ꯎꯔꯦ, ꯃꯔꯥꯛ ꯈꯔ ꯆꯥꯎꯕ ꯄꯤꯛꯇꯛ ꯇꯧꯕ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯔꯦꯛꯇꯨꯒꯤ ꯀꯥꯈꯜꯗ ꯂꯩꯔꯤꯕꯗꯨ꯫ ꯉꯥꯟꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯣꯠꯇꯨꯕꯨ ꯂꯧꯊꯣꯔꯛꯂꯒ ꯇꯞꯅ ꯁꯣꯟꯖꯩ꯫ ꯅꯪ ꯃꯥꯡꯕ ꯌꯥꯗꯦꯅꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯁꯛꯈꯪꯅꯈꯤꯕꯤ, ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯐꯝꯗ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯂꯩꯈꯤꯕ ꯈꯨꯗꯣꯜꯅꯦ ꯃꯁꯦ, ꯑꯗꯨꯅ ꯃꯥꯡꯕ ꯌꯥꯗꯦ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜꯅꯦ, ꯈꯨꯗꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯐꯤꯗꯨꯗꯤ ꯀꯩꯗꯧꯔꯤꯕ? ꯃꯅꯦꯝ ꯑꯣꯏꯕꯤ ꯂꯣꯏꯗꯥꯡꯅ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯒ ꯃꯃꯧꯅ ꯁꯨꯃꯥꯡꯗ ꯐꯤ ꯁꯨꯔꯤꯕ ꯑꯗꯨ ꯎꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯐꯤ ꯁꯨꯕꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯐꯨꯛ ꯍꯧꯒꯠꯂꯒ, ꯏꯃꯥ꯫ ꯂꯣꯏꯗꯥꯡ ꯆꯪꯂꯛꯂꯒ, ꯌꯥꯔꯦ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯋꯥꯔꯅꯤ ꯋꯥꯅꯦ, ꯅꯠꯇꯦ ꯏꯃꯧꯕꯨ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯕ ꯌꯥꯗꯕ꯭ꯔꯣ? ꯂꯣꯏꯗꯥꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯅꯥꯅ, ꯏꯃꯥ, ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯕꯕꯨꯗꯤ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯀꯥ ꯍꯦꯟꯕ ꯑꯋꯥꯕ ꯊꯕꯛꯁꯨ ꯑꯝꯇ ꯇꯧꯗꯦ, ꯑꯗꯨꯅ ꯈꯨꯠꯅ ꯑꯗꯨꯝ ꯁꯨꯗꯣꯛꯑꯕ ꯏꯃꯥ, ꯃꯩꯁꯨ ꯂꯥꯛꯇꯕꯗꯨꯗ꯫ ꯌꯥꯗꯦ, ꯏꯃꯧ ꯋꯥꯈꯤꯅꯤ, ꯁꯦ ꯇꯣꯛꯑꯣ ꯌꯥꯔꯦ, ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯏꯃꯧꯒꯤ ꯐꯤ ꯈꯔ ꯂꯩꯔꯛꯏ, ꯁꯤ ꯑꯣꯏꯅ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯦꯁꯦ, ꯀꯨꯆꯨ ꯉꯧꯕꯤ ꯏꯃꯧꯗꯤ ꯏꯄꯛꯇ ꯄꯛꯆꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯉꯥꯜ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯆꯞ ꯂꯦꯞꯂꯒ ꯂꯩꯁꯅꯥꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯅ, ꯏꯃꯥ, ꯐꯖꯕ꯭ꯔꯥ ꯏꯃꯥ? ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯗꯗꯥꯗ ꯌꯦꯡꯍꯜꯂꯨꯒꯦꯀꯣ꯫ ꯍꯣꯏ꯫ ꯃꯉꯥꯜꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕꯗꯨ ꯂꯩꯁꯅꯥ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯉꯥꯜ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯏꯕꯨꯡꯉꯣ, ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯃꯉꯥꯜ ꯃꯤꯠꯌꯦꯡꯗꯨ ꯃꯃꯥꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯃꯔꯨꯞ ꯊꯣꯏꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ, ꯃꯥꯁꯨ ꯁꯝꯃꯔ ꯕ꯭ꯔꯦꯛꯀꯤ ꯃꯌꯨꯝꯗ ꯊꯣꯔꯛꯑ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯅ ꯇꯧꯕ꯫ ꯐꯔꯦ, ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯊꯣꯛꯎꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯃꯐꯤ ꯃꯔꯣꯜ ꯇꯅꯥꯟꯅ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯈꯤ꯫ ꯐꯣꯟꯗꯅꯤ ꯉꯥꯟꯕꯒ ꯂꯥꯡꯂꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒ ꯀꯅꯥꯅ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ? ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯦꯅ? ꯍꯣ ꯗꯗꯥ, ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯩꯃꯟꯗꯅ ꯏꯀꯥꯏꯔꯦꯀꯣ꯫ ꯍꯪꯉꯁꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯁꯤꯒꯤ ꯃꯔꯝꯁꯦ? ꯈꯪꯗꯦ꯫ ꯑꯄꯪꯕꯤ, ꯑꯁꯤꯐꯥꯎ ꯈꯪꯗꯦ, ꯅꯨꯡꯁꯤꯕꯒꯤꯅꯤ, ꯅꯨꯡꯁꯤꯕꯒꯤ꯫ ꯌꯥꯔꯦ, ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯇꯥꯏꯀꯣ꯫ ꯑꯌꯥ, ꯃꯤꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯒ꯫ ꯌꯥꯔꯦꯁꯦ, ꯑꯗꯨ ꯗꯗꯥ꯫ ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨꯔꯣ, ꯇꯥꯏꯕꯪꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯥꯝꯕ ꯐꯪꯗꯕ
ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯅꯤꯡꯕꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃ ꯂꯥꯜꯂꯕꯁꯨ ꯗꯗꯥ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤꯌꯦ꯫ ꯁꯦꯡꯂꯕ꯭ꯔꯥ? ꯈꯪꯗꯦ꯫ ꯍꯩꯃꯥ, ꯁꯥꯎꯔꯤꯔꯥ? ꯑꯄꯪꯕꯤ, ꯀꯩꯒꯤꯅꯣ ꯀꯞꯄꯤꯔꯕ? ꯁꯦ, ꯗꯗꯥ ꯁꯣꯏꯔꯦꯕ, ꯗꯗꯥ ꯂꯥꯜꯂꯦ꯫ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ꯫ ꯉꯥꯟꯕ ꯊꯋꯥꯏ ꯍꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤ ꯁꯥꯃꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯥꯞꯄꯗꯨꯗ ꯌꯥꯝꯕꯨꯡꯁꯥ ꯍꯥꯏꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝꯕꯨꯡꯁꯥ ꯀꯧꯔꯤꯗꯤ? ꯗꯗꯥ ꯑꯗꯨꯝ ꯀꯧꯋꯣ꯫ ꯂꯥꯡꯂꯦꯟ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯤꯗ? ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯐꯔꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯗꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ, ꯁꯨꯝ ꯐꯝꯂꯤꯌꯦ꯫ ꯑꯗꯣ ꯐꯔꯦ, ꯗꯗꯥ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯒꯦꯀꯣ, ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ꯫ ꯊꯝꯃꯒꯦ꯫ ꯍꯣꯏ ꯗꯗꯥ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯉꯥꯜ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯗꯦꯜꯂꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯅꯤ ꯃꯉꯥꯜ ꯃꯩꯇꯩ ꯃꯆꯥ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯀꯥꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯔꯥꯖꯅ, ꯚꯥꯏ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯠꯇꯦꯅꯦ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯔꯣꯜ ꯃꯔꯤ ꯑꯝꯇꯁꯨ ꯈꯪꯍꯜꯂꯛꯇꯦ꯫ ꯚꯥꯏ, ꯅꯪꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ? ꯁꯦꯔꯦ ꯑꯃ ꯆꯠꯄꯗꯧ ꯇꯧꯔꯤꯅ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯒ, ꯍꯣꯏꯅꯦ ꯚꯥꯏ, ꯅꯪ ꯇꯧꯔꯤꯁꯦ ꯋꯥꯈꯜꯗꯤ ꯌꯥꯎꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯏꯝꯐꯥꯜꯗ ꯂꯩꯔꯨꯔꯦ, ꯀꯔꯤꯒꯤꯅꯣꯁꯨ ꯃꯔꯝ ꯈꯪꯍꯜꯂꯛꯇꯦ꯫ ꯅꯠꯇꯦ ꯚꯥꯏ, ꯅꯪꯕꯨ ꯑꯥꯗ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯨꯏꯅꯣꯕ? ꯉꯁꯥꯏꯗꯒꯤ ꯃꯉꯥꯜ ꯀꯥꯗꯨꯗ ꯊꯥꯔꯤꯕ ꯕꯦꯗꯇꯨꯗ ꯂꯣꯡꯈꯥꯛꯂꯣꯡꯅ ꯍꯤꯞꯂꯤꯕꯅꯤ꯫ ꯚꯥꯏ ꯔꯥꯖ, ꯑꯃꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯃꯉꯥꯜꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯖꯅ, ꯀꯩꯅꯣ ꯑꯃꯕꯣ? ꯆꯤꯡꯂꯦꯝꯕꯅ ꯔꯥꯖꯇ ꯌꯦꯡꯂꯒ, ꯑꯁ ꯚꯥꯏ, ꯀꯅꯥ ꯑꯣꯏꯅꯦ? ꯃꯃꯣꯝ ꯅꯥꯏꯇꯣꯝ ꯁꯥꯇ꯭ꯔꯤ ꯂꯥꯡꯂꯦꯟꯅꯤꯗꯅ꯫ ꯔꯥꯖꯅ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯃꯉꯥꯜ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ, ꯃꯥ ꯀꯝꯗꯧꯔꯤꯒꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯑꯥꯗ ꯂꯩꯔꯤꯉꯩꯗꯒꯤ, ꯑꯩꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯉꯣꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ, ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗꯒꯤꯗꯤ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯗ꯭ꯔꯤꯉꯩꯗꯁꯨ ꯋꯥꯆꯞꯇ ꯑꯩꯅ ꯇꯦꯛꯁ ꯇꯧꯕꯅꯤ ꯅꯨꯃꯤꯠꯇꯨꯗ, ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯅ ꯇꯦꯛꯁ ꯊꯥꯈꯤꯕꯗꯣ ꯁꯤꯟ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯄꯤꯔꯛꯑꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯚꯥꯏ, ꯃꯥꯏ ꯃꯑꯣꯡꯗꯣ꯫ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯝꯗꯧꯔꯤꯒꯦ? ꯔꯥꯖ ꯅꯣꯛꯂꯒ, ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯉꯁꯥꯏꯗꯩ ꯅꯥꯀꯜ ꯌꯦꯠꯂꯣꯝꯗ ꯂꯩꯗꯅ ꯈꯥꯡꯂꯤꯗꯣ? ꯃꯉꯥꯜꯅ, ꯐꯥꯒꯤ ꯅꯠꯇꯦ ꯚꯥꯏ, ꯁꯦꯔꯤꯌꯁꯅꯦ꯫ ꯔꯥꯖ ꯅꯣꯛꯂꯒ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯨꯏꯔꯦꯍꯦ ꯆꯦꯞꯇꯔ ꯂꯣꯏꯁꯤꯟꯈꯤꯕ꯫ ꯇꯨ ꯆꯤꯡꯂꯦꯝꯕꯗ ꯍꯪꯉꯨ, ꯃꯥꯗꯤ ꯍꯥꯕꯤ ꯖꯥꯕꯤ ꯌꯥꯝ ꯇꯧꯈ꯭ꯔꯦ, ꯅꯨꯄꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯈꯪꯒꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯅꯣꯛꯂꯒ, ꯑꯁ ꯍꯦꯟꯃꯟꯗ꯭ꯔꯣ ꯚꯥꯏ ꯑꯗꯨꯗꯤ? ꯁꯛ ꯃꯆꯥꯁꯤꯗꯤ ꯅꯪꯗꯧꯅ ꯅꯨꯄꯤ ꯆꯣꯞꯄ ꯅꯠꯇꯦ ꯑꯩ꯫ ꯔꯥꯖꯅ, ꯑꯩꯗꯤ ꯅꯪ ꯈꯪꯂꯝꯅꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯑꯁꯦꯡꯕꯒꯤ ꯚꯥꯏꯅ ꯍꯥꯕꯤ ꯖꯥꯕꯤ ꯇꯧꯔꯨꯔꯕ ꯅꯨꯄꯤꯗ? ꯆꯤꯡꯂꯦꯝꯕꯅ, ꯑꯗꯒꯤ ꯚꯥꯏ ꯅꯪꯅꯦ ꯁꯣꯏꯔꯣꯏ ꯉꯁꯤ ꯑꯩꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯌꯥꯝ ꯆꯣꯞꯄꯩ ꯇꯥꯏꯞꯇ꯫ ꯃꯉꯥꯜꯅ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯅ ꯑꯃ, ꯅꯣꯏꯅ ꯇꯧꯔꯛꯄꯅ ꯑꯃ꯫ ꯌꯥꯔꯦꯁꯦ, ꯑꯩꯅ ꯍꯥꯏꯔꯛꯄ ꯊꯥꯒꯦ꯫ ꯅꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯇꯣꯏ ꯑꯣꯏꯗꯤ ꯆꯠꯊꯣꯛꯎꯔꯣ, ꯍꯣꯔꯦꯟ ꯅꯣꯏ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯐ꯭ꯂꯥꯁꯕꯦꯛ. ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯣꯏꯅꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗ꯭ꯔꯕꯗꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯃꯉꯥꯜꯅ, ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯄꯨꯝꯅꯃꯛꯀꯤ ꯏꯖꯠ ꯌꯦꯡꯂꯒ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯦꯗꯅ꯫ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯁꯨ ꯑꯅꯤꯡꯕ ꯋꯥꯈꯜ ꯑꯁꯥ ꯂꯣꯏꯅ ꯂꯩ꯫ ꯂꯣꯀꯦꯟꯅ, ꯏꯕꯨꯡꯉꯣ, ꯊꯥꯡꯗꯣꯛꯈꯤꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯡꯗ꯭ꯔꯤꯉꯩ ꯏꯁꯥꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯕꯁꯨ ꯆꯨꯝꯗꯕ ꯅꯠꯇꯦ꯫ ꯃꯉꯥꯜꯅ, ꯌꯥꯔꯦ ꯄꯥꯕꯨꯡ, ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯇ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗꯅꯤ ꯍꯥ? ꯄꯥꯕꯨꯡ, ꯏꯃꯥ, ꯑꯩ ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯑꯩ ꯃꯥꯒ ꯉꯁꯤꯁꯨ ꯂꯧꯅ ꯂꯩꯅꯕꯒꯤ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯃꯤꯡꯇꯪꯒꯤ ꯑꯣꯏꯕ ꯂꯨꯍꯣꯡꯕꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯈꯟꯒꯅꯤ? ꯈꯟꯐꯝ ꯊꯣꯛꯇꯦ꯫
ꯈꯟꯅꯕꯒꯤꯁꯨ ꯃꯔꯝ ꯂꯩꯇꯦ꯫ ꯂꯣꯏꯗꯥꯡꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯖꯠ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅꯅꯦ ꯌꯨꯝꯁꯤꯗꯅꯦ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯉꯥꯜ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯒꯤ ꯌꯥꯝ ꯐꯤꯡꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯗ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯩꯒꯤꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯅꯨꯡꯁꯤꯕ ꯂꯩ ꯍꯥꯏꯗꯅ꯫ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯉꯥꯡꯅꯔꯨꯕꯒꯤ ꯃꯔꯨꯁꯨ ꯑꯣꯏꯗꯦꯅ ꯈꯜꯂꯦ꯫ ꯃꯥꯅ ꯏꯖꯠ ꯑꯃꯒꯤ ꯃꯈꯥꯗ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯨꯝ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯥꯒꯤ ꯃꯍꯥꯛꯇꯨꯒꯤ ꯏꯖꯠꯀꯤꯗꯃꯛ ꯗꯦꯜꯂꯤꯗ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯄꯥꯕꯨꯡ ꯍꯣꯏꯅꯁꯨ ꯌꯥꯐꯝ ꯊꯣꯛꯄ꯭ꯔ ꯈꯜꯂꯦ꯫ ꯂꯣꯏꯗꯥꯡꯅ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯃꯥ꯫ ꯏꯃꯥ ꯍꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯣꯛ ꯁꯥꯔꯤꯗꯣ ꯃꯗꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯃꯁꯤꯗ ꯃꯉꯣꯟꯗ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔꯁꯨ ꯂꯩꯇꯦꯅ ꯈꯜꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯐꯤꯗꯥ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯅ ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯐꯔꯦ ꯄꯥꯕꯨꯡ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯃꯉꯥꯜ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯥꯏ ꯀꯥꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯗꯥꯡ ꯑꯃꯗꯤ ꯂꯣꯀꯦꯟꯁꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯎꯪꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯍꯥꯏꯗꯣꯛꯄ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯃꯒꯨꯝ, ꯃꯤꯇꯝꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯂꯥꯏꯐꯗꯕꯤ ꯑꯃꯒꯨꯝ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯏ꯫ ꯂꯩꯁꯅꯥ ꯈꯪꯍꯧꯗꯦ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯛꯇꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯅ ꯉꯥꯡꯂꯝꯕ ꯊꯧꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯉꯥꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯉꯥꯜꯅ ꯊꯣꯛꯈꯤꯕ ꯈꯣꯡꯊꯥꯡꯒꯤ ꯃꯃꯤꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯈꯣꯡꯊꯥꯡ ꯃꯃꯤ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯂꯥꯏꯕꯛ ꯀꯠꯂꯤ꯫ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ, ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯁꯛꯂꯣꯟ ꯀꯌꯥ ꯑꯃ ꯎꯠꯊꯣꯔꯛꯂꯦ꯫ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯣꯠꯁꯤꯟꯗꯨꯅ ꯌꯨꯝꯁꯤꯗ ꯃꯍꯥꯛꯀꯤꯗꯃꯛ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯒꯤꯗꯃꯛ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯃꯉꯥꯜꯅ ꯃꯍꯥꯛꯄꯨ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯉꯥꯜꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯂꯩꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ ꯍꯨꯒꯤ ꯇꯦꯟꯖꯩ ꯑꯣꯏꯈ꯭ꯔꯦ꯫ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯛꯂꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡ꯫ ꯐ꯭ꯂꯥꯁ ꯏꯟ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯉꯥꯟꯕ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯅ ꯀꯣꯏꯕ ꯆꯠꯄ, ꯇꯣꯏꯅ ꯎꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯃꯗ ꯕꯨꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕꯅ, ꯂꯥꯡꯂꯦꯟ, ꯍꯩꯅꯗ꯭ꯔꯕꯣ? ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ ꯗꯗꯥ꯫ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ? ꯗꯗꯥꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯄꯤꯖꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤꯗꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯁꯦ, ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ꯫ ꯑꯁ ꯗꯗꯥꯁꯤꯗꯤ꯫ ꯑꯩꯒꯤ ꯑꯄꯥꯝꯕꯅꯦ ꯃꯗꯨꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟ ꯃꯤꯅꯨ ꯀꯥꯔꯠꯇꯨꯗ ꯌꯥꯎꯔꯤꯕ ꯆꯥꯅꯕꯁꯤꯡꯒꯤ ꯂꯤꯁꯇꯨ ꯈꯔ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦꯗꯅ꯫ ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ, ꯀꯩ ꯋꯥꯅꯣꯗ, ꯑꯝꯇ ꯅꯠꯇꯤꯌꯦ, ꯃꯌꯥꯝ ꯍꯥꯏꯌꯣ꯫ ꯉꯥꯟꯕ ꯐꯠ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯂꯥꯡꯂꯦꯟ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯁꯦꯡꯕ ꯑꯃꯣꯠꯄ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯅꯨꯡꯁꯤꯅꯔꯤꯅꯦ ꯍꯥꯏꯗꯅ ꯆꯍꯤ 4-5 ꯆꯪꯅ ꯅꯨꯡꯁꯤꯅꯔꯒ ꯂꯃꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯀꯦꯔꯁ ꯑꯃꯗꯒꯤ ꯀꯥꯏꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯁꯦꯡꯕ ꯑꯃ ꯄꯥꯝꯃꯦ꯫ ꯂꯥꯡꯂꯦꯟ ꯃꯈꯨꯠ ꯅꯥꯀꯟ ꯑꯃꯅ ꯒ꯭ꯂꯥꯁꯇꯒꯤ ꯖꯨꯁꯇꯨ ꯊꯛꯂꯝꯃꯤ꯫ ꯊꯛꯂꯝꯕ ꯖꯨꯁꯇꯨ ꯐꯠ ꯊꯝꯂꯒ, ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯀꯣ꯫ ꯅꯠꯇꯦꯅꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯕꯣ? ꯗꯗꯥꯒꯤ ꯋꯥꯈꯜꯗ ꯊꯥꯖꯕ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤꯗꯣ ꯃꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕꯗ, ꯊꯥꯖꯕꯤꯗ꯭ꯔꯕꯗ ꯑꯩꯅ ꯗꯗꯥꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯔꯦꯝꯕ ꯇꯥꯒꯅꯤꯌꯦ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯕꯤꯒꯗ꯭ꯔꯥ? ꯂꯥꯡꯂꯦꯟ ꯃꯉꯛꯇꯨ ꯍꯣꯏ ꯍꯥꯏꯅ ꯅꯣꯝꯃꯤ꯫ I just would like to be relation before marriage. Do you want? ꯗꯗꯥ, ꯃꯉꯥꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯋꯥꯏꯠ ꯀꯂꯔꯒꯤ ꯏꯆꯝ ꯆꯝꯕ ꯃꯦꯟ ꯇꯤ ꯁꯥꯔꯠ ꯑꯃ, ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯖꯤꯟꯁ ꯑꯃ, ꯑꯗꯨꯒ ꯒꯣꯜ ꯀꯂꯔꯒꯤ ꯃꯥꯏꯅꯣꯠ ꯈꯨꯗꯥꯡ ꯘꯔꯤ ꯑꯃ ꯁꯤ꯫ ꯇꯅꯥꯟ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯜ ꯃꯐꯤ ꯃꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ
ꯄꯨꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯧꯔꯝꯃꯤ꯫ ꯚꯥꯏ ꯇꯣ ꯂꯥꯡꯂꯦꯟꯗ ꯂꯩꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯍꯥꯏꯍꯧꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯁꯤ ꯈꯪꯂꯕꯅꯦꯕ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯄꯩꯊꯣꯛꯑꯒ ꯂꯩꯔꯤꯁꯦ꯫ ꯔꯥꯖꯅ ꯋꯥꯊꯤ ꯉꯥꯡꯅꯨ ꯚꯥꯏ, ꯆꯠꯂꯣ ꯆꯪꯉꯣ, ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯣ, ꯑꯩꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯃꯒꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐꯠ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ꯫ ꯃꯉꯥꯜꯅ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯤꯅꯤꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯔꯤꯅꯤꯅꯦ ꯍꯥ꯫ ꯂꯥꯡꯂꯦꯟ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯂꯥꯡꯂꯦꯟ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯌꯥꯝ ꯉꯛꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯗꯥ ꯃꯉꯥꯜ! ꯑꯗꯨꯕꯨꯛꯇꯤ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯀꯩꯅꯣ ꯗꯥ ꯃꯉꯥꯜꯅ ꯍꯥꯏꯗꯨꯕꯣ? ꯗꯦꯜꯂꯤꯗ ꯀꯔꯝ ꯀꯥꯟꯗ ꯆꯪꯂꯛꯀꯦ? ꯃꯔꯣꯜ ꯃꯔꯤꯁꯨ ꯑꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯅꯠꯇꯦ, ꯗꯥ ꯃꯉꯥꯜꯕꯨ ꯉꯥꯎꯔꯕ꯭ꯔꯣꯕ? ꯑꯩꯅ ꯃꯐꯝꯁꯤꯗ ꯗꯥ ꯃꯉꯥꯜꯕꯨ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ꯫